ꯂꯐꯣꯏ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯑꯁꯤꯅ ꯏꯔꯣꯝꯕꯅꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯈꯔ ꯑꯃꯨꯛ ꯇꯧꯔꯦ ꯁꯤꯅ ꯏꯔꯣꯝꯕꯅꯤ ꯑꯗꯨꯝ ꯍꯩꯗꯣꯛꯑꯒꯦꯗ ꯊꯔꯣꯏꯅꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯒꯦ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯃꯅꯤꯟꯒ ꯀꯥꯔꯒ ꯊꯔꯣꯏꯗ ꯃꯇꯣꯡꯒ ꯃꯀꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯕ ꯌꯥꯎꯋꯦ
hora hora mẹ một xí thì tăng size 좀 신설게 탕 비디오 좀 태어나시 mẹ mà được tăng quy là tháo được mà tung được xem to rồi mẹ